damakta SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adombu taramna okjari. Tinjariba contest asi miyamgi amadi masa da talent leirabi singbu pungning thagatchaba oina supnatagi entertainment oina bagidamakta sinjabani. Mathang lominarasi contestant number 206 Konsam Nirmala Devi from Arapti Puthiba Leikai. Contestant asigi oina voting count taunabagidamakta WINNIR haina comment pibiramduna sheishakpi asibu pungning thogatpiyu haizeri. Konsam Nirmala aigi leifamna Arapti dagi aina ngasi sakadariba Eshei sina Nungshi panthung shenge khanduna Nungshi panthung shenge khanduna migoli khutna thagatchabani leira ho Nungshi panthung shenge khanduna migoli khutna thagatchabani leira hada kundo nungsi betaroi nang ngasi leisa tam jaraso hukjaba fanglaroi hukjaba fanglaroi pamung akshamda ahin baywa khalan kraba nungsiba oikhoidi madi lamlan biyamagi ahin baywa khalan kraba nungsiba oikhoidi madi lamlan biyamagi machitana kai horaba thamoidagi letana sintharakniba mitugi pira taratlo nang shuangangba ikin oina luplasano himarshe khangjaragi hingbagi manghaw yaudraba pamsina karamba mangnano haina mangadaba thagatchabani. Sheishakpi asigi oina aikhoina semjariba kot asida kamena mamamta pibiramduna vote asi thadabiramu masa da leriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurumjari.